Census Yaktokuna NRC Hana update Taugadabani Haina Taksiladuna JFG Ngasi Ahing Nongyaidagi Houduna Numit Nini Chupna Manipur Pumbada General Strike Laothokkhre State Asida NRC update Taudringaida Census Taubagi Tabak Paikatloi Haina Lenga Asina Miamda Laothoknaba Taknaduna Laklabasu Lenga Asina Ngasidagi Census ki self enumeration Haukiba Amadi Miamna Pamliba Aningba Pamba Dugi Mayokta Census Pangthokpa Haukiba Adubu Yaningda Fundok laduna Manipur lengaki mathakta hairiba General Strike ki khongjang asi changsinaba warep lawrakpani haina Campaign for Just and Fair Delimitation ki convener Jitendra Ningombana phongdorakli hiramasiga mari leinana ngasi wangkhai angom leikaida leiba While United Youth Club ta pangthokhiba paugi mifam amada Jitendra Ningombana hai lamdam asidagi mitop khangdok laba matung census tauduna lamdam asigi yellow furup sing kanna bohna minasi haiduna lengakta taknaduna laklabasu ngasi fawba tasinaduna leiri ngasidagi census ki self enumeration haukiba si mawang thaktagi thabak asi haudringai mitop hana khandok si haibada ta dabana JFT amadi masina chatminariba task force ki luchingba sing amadi miyamga khanaraba matungda general strike taunaba warep lobani general strike asing asi ahing nongyaidagi Houduna lakliba tang 18 gi ahing nongyai fawba chathagani khongjang asi lamdam asigi miyam wahange haiduna kobanate lamdam asigi pendraba miyamgi kholaw tabidraba lenga asigi nakong yawnabani masi fawbada lengakna miyamgi kholaw thawoidrabadi ahenba akanba khongjang kaya changsinaba semsare haina phongdoki Lebiriba community mayamgi duga khundamineba mayam punamungna amato onasu sangsilaba khongjang ama oibanina Ahing khongjang sangsilengagi maraksida karigorumba aikogi lining laishonga mari leinaba ana laega mari leinaba essential oiba kaloga mari leinaba potadi akoi strike sanction biriba kangbu singna madudi kakting yeng binanaba wafam ama thamjari